Wangkhei Binindram natraga Khuling Wangkhei singa yangbadagi samtharakpa Wangkhei mayum sagaigi miron nipan subada leiba misakne mahaki apokpagi mingna Wangkhei lalhanba pukran bane amasung apokpina taloi ahum lonbagi yai ma oibi hawam chanu khambi haina kawi mahak apokpi mamagi masanupa ahanne amasung pokminnaba manaw gaura kauba senapati phamthon phawo oiramba ama pokminnadaba mayamba ani tulasi amasung nimai kauba amadi manaw ani omba amasung balabadra kaubaga makhoi masin manaw taruk pokpagi mayaini Wangkhei Binindram masiso poirei meitai leibaki phambal makutna paina ningthau khubam dubu mihauba leitana maidingu singthang kombagi maphamda kathokhiba misakne mahaki angang oiringai gi punsigi maramda karigumba warol amatta phangba ngamde aduga mahakna mahi masing tamakpa amasung oja guru khalakpagi maram asiraso wafam amatta thengnaba ngamde adubo mahaki punsida thokliba thaudok wathok amasung oirakhiba phibam phirepsing asida mityeng thamlakpadari mahak naha oiringai gi matamda mahi masing ningthina tamlakpa amadi magi matam aduda chatnariba heitaba khangdaba yadraba amasung thadok hundok phadraba mahi masing oiriba huyen lalongi oiba mahi masing asida mamanaba misak thonglakpa miyoini haibasi ningthina khangmangame amaromda Wangkhei Binindramna poklugadawriba Wangkhei mayum sagay asina maitai khunaida Wangkhei singa yangbagi kathokpagi khudonna mafam ama kanduna lakpa amasung maitai ningthau macha singna tawbimal khangna ikai khumnariba sagay amasung sagay macha ama oiba amadi mahaki mathakta leikhiba mapa mapu singna poirei maitai leipaki leingak leikalonda thodang laurakpa amadi leingak longi phamnaiba sing ya school lakpa chong khanba hanjaba hiang loi hanjaba pukranba asina chingba oiduna leipak thodang laurakpa amasung leipak thogai purakpanina maitai ningthau macha amadagi tadaba mahi masinggi thak amasung chang leiba tarame amukso mahakpu pokpiriba mapa ibungo asina poirei maitai leipakki pukranba oina leingak thodang saruk yarambanina mahak amasung mahaki masin manaw sing asi matamdugi chatnariba mahi masing aduda yamna changkhonamak natrabaso heithoi singthoiraba yaknaba laloi maming nairaba ama lamba tawbada nok loidabagi thaki mahi masing adudi heiba tabane Wangkhei Khuling Binindram asina mahaki masin manaw singi maraktagi khwaidagi hena heithoi singthoiba amasung leipak miyamna sakhang maikhang-bagi thaktale Wangkhei Khuling natraga Binindramna matam kharadang oirei maitai leipakki leingakpo oiramba sinara natraga leingakpo oina khalakhibagi magunna sinara haibagi areppa khangdriba mawang mataw amana mahakasibo athuppa saktam amagi masak leibagum launai mahakasibo maidingu tubi sarai rongbagi aronba masanupa ama leikhibagi saktam duni launai adubo wafam masi kadai yauna chumbagi haibadugi wafamdadi kudam changdam utuna jebangi jemaidadi thambiramdre toigo masung sagaigi chanalon chat amasung chatlam lutingi paringdadi mahaki mami tabagum tawri mahaki athupa saktamgi I paudi lairen marum kawbadi charai rongbagi wane khango charai rongbadi takna khada sadan bada pakhang baga ko mapanda oknagadabane lengtho pakhang bana wa haibiram gadabane charai rongba nang thupkhiya asumna haibiram gadabane adubo hairabaga manai Wangkhei koiremba ya school lakpasu yaurakpa adubo ubada pakhang bana hairaklagadabane he charai rongba nangi loinarakpa Wangkhei rakpa koirembada Sarai rongba ningthau nangi I piramo hairamgadabane lepna khango I aduna hayeng chakkamada magi ina pansano hairamgadabane
ꯑꯗꯨꯕꯨ ꯍꯥꯏꯔꯕꯒ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕꯁꯨ ꯃꯥꯡꯈ꯭ꯔꯒꯗꯕꯅꯦ ꯊꯨꯞꯈ꯭ꯔꯒꯗꯕꯅꯦ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯆꯔꯥꯏꯔꯣꯡꯕꯅ ꯇꯛꯅꯈꯥꯗꯒꯤ ꯍꯜꯂꯛꯂꯕꯗ ꯃꯇꯨ ꯑꯀꯣꯏꯖꯝ ꯆꯅꯨ ꯊꯥ 5 ꯃꯤꯔꯣꯜꯂꯤꯕꯕꯨ ꯋꯥꯡꯈꯩ ꯀꯣꯏꯔꯦꯝꯕꯗ ꯄꯤꯈꯤꯌꯦ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯈꯤꯌꯦ ꯂꯥꯔꯩ ꯂꯥꯊꯨꯞ ꯀꯧꯕꯗꯤ ꯑꯁꯤꯅꯦ ꯈꯪꯉꯣ ꯑꯁꯤꯅꯤ ꯑꯗꯨꯒ ꯋꯥꯡꯈꯩ ꯀꯣꯏꯔꯦꯝꯕ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯍꯥꯏꯔꯤꯕꯁꯤ ꯋꯥꯡꯈꯩ ꯃꯌꯨꯝ ꯁꯥꯒꯩꯁꯤꯒꯤ ꯋꯥꯡꯈꯩ ꯕꯤꯅꯤꯟꯗ꯭ꯔꯝꯒꯤ ꯃꯄꯥ ꯄꯣꯛꯄ ꯃꯄꯨꯕꯨ ꯄꯣꯛꯄ ꯃꯕꯨꯙꯧ ꯑꯣꯏꯅ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯩꯗꯤꯡꯉꯨ ꯇꯨꯕꯤ ꯆꯔꯥꯏꯔꯣꯡꯕꯒꯤ ꯇꯥꯂꯣꯏꯅꯤ ꯍꯥꯏꯅ ꯄꯤꯔꯝꯂꯤꯕ ꯑꯀꯣꯏꯖꯝ ꯆꯅꯨ ꯑꯁꯤꯁꯨ ꯂꯩꯃꯇꯣꯟ ꯅꯠꯇ꯭ꯔꯒ ꯊꯔꯥꯛ ꯂꯩꯃꯥ ꯍꯥꯏꯕ ꯃꯃꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤ ꯃꯩꯗꯤꯡꯉꯨ ꯇꯨꯕꯤ ꯆꯔꯥꯏꯔꯣꯡꯕꯒ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯑꯀꯣꯏꯖꯝ ꯌꯨꯝꯅꯥꯛꯀ ꯆꯥꯟꯅꯔꯝꯕꯒꯤ ꯃꯔꯤ ꯑꯁꯤꯁꯨ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯃꯩꯗꯤꯡꯉꯨ ꯇꯨꯕꯤ ꯆꯔꯥꯏꯔꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯀꯣꯡꯌꯥꯝꯕꯕꯨ ꯑꯀꯣꯏꯖꯝ ꯇꯥꯕ ꯍꯥꯏꯅ ꯈꯪꯅꯕꯒꯤ ꯋꯥꯐꯝ ꯎꯠꯄ ꯑꯁꯤꯅ ꯇꯥꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯋꯥꯡꯈꯩ ꯕꯤꯅꯟꯗ꯭ꯔꯝ ꯑꯁꯤ ꯃꯥꯡꯇꯥꯛ ꯋꯥꯔꯣꯜ ꯃꯥꯟꯍꯟꯕ ꯋꯥꯔꯣꯜ ꯑꯁꯤꯅ ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯤ ꯍꯥꯏꯅ ꯂꯧꯅꯩ ꯃꯥꯡꯇꯥꯛ ꯋꯥꯔꯣꯜ ꯑꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯅꯠꯇ꯭ꯔꯒ ꯂꯥꯏꯑꯣꯏ ꯇꯤꯟꯑꯣꯏꯕꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯟꯗ ꯄꯤꯔꯕꯁꯨ ꯃꯁꯤ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯄꯨ ꯈꯪꯂꯒ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯣꯏꯅ ꯄꯤꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯌꯥꯃꯔꯨꯝ ꯂꯩ ꯑꯃꯁꯨꯡ ꯋꯥꯔꯣꯜꯁꯤꯡꯒꯤ ꯋꯥꯐꯝ ꯃꯁꯥꯗꯁꯨ ꯂꯣꯏꯅꯕ ꯀꯌꯥ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯋꯥꯡꯈꯩ ꯕꯤꯅꯟꯗ꯭ꯔꯝꯅ ꯅꯤꯡꯊꯧ ꯑꯣꯏꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯂꯩꯉꯥꯛꯄ ꯑꯃ ꯑꯣꯏꯅ ꯃꯩꯇ꯭ꯔꯕꯥꯛꯄꯨ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯋꯥꯌꯦꯜ ꯊꯧꯗꯥ ꯇꯧꯔꯝꯕ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯄꯣꯠꯂꯨꯝ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯀꯠꯊꯣꯛꯈꯤꯕꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯍꯟꯕꯅꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯄꯨꯛꯆꯦꯜ ꯃꯛꯇꯅ ꯁꯤꯟꯅꯊꯣꯛꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯄꯥ ꯃꯆꯥ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯃꯆꯥꯁꯤꯡꯒꯤ ꯁꯥꯎꯅꯕꯒꯤ ꯋꯥꯐꯝ ꯆꯩ ꯊꯥꯡꯕꯒꯤ ꯋꯥꯍꯩꯅꯆꯤꯡꯕ ꯃꯍꯥꯛ ꯇꯥꯗꯕ ꯅꯠꯇꯦ ꯑꯃꯁꯨꯡ ꯄꯨꯝꯅꯃꯛꯇꯨ ꯈꯥꯡꯂꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡꯗꯨꯗ ꯑꯀꯤꯕ ꯑꯃꯗꯤ ꯍꯟꯖꯥꯅꯕ ꯂꯩꯇꯅ ꯆꯠꯂꯛꯈꯤꯕꯅꯤ ꯋꯥꯡꯈꯩ ꯈꯨꯂꯤꯡ ꯅꯠꯇ꯭ꯔꯒ ꯕꯤꯅꯤꯟꯗ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯄꯥꯟ ꯐꯅ ꯄꯟꯈꯠꯂꯛꯄ ꯃꯇꯝ ꯇꯥꯟꯖꯥ ꯑꯁꯤ ꯃꯅꯤꯄꯨꯔ ꯏꯇꯤꯍꯥꯁꯀꯤ ꯃꯌꯥꯏ ꯆꯟꯕ ꯃꯇꯝ ꯇꯥꯡꯀꯛꯀꯤ ꯁꯥ ꯂꯥꯟ ꯌꯥꯝꯅ ꯇꯣꯏꯕ ꯃꯤꯔꯩꯄꯥꯛ ꯃꯆꯥ ꯑꯋꯥꯁꯤꯡꯅ ꯃꯩꯗꯤꯡꯉꯨ ꯒꯔꯕꯅꯤꯋꯥꯁ ꯃꯍꯥꯔꯥꯖꯅ ꯑꯋꯥ ꯂꯩꯄꯥꯛꯇ ꯆꯍꯤ 10 ꯂꯥꯟꯗꯥꯗꯨꯅ ꯊꯨꯒꯥꯏ ꯌꯩꯈꯥꯏꯈꯤꯕ ꯑꯃꯗꯤ ꯆꯍꯤ 10 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯍꯤ 8ꯇꯤ ꯀꯨꯝ ꯂꯦꯞꯇꯅ ꯑꯋꯥꯒꯤ ꯁꯍꯔ ꯃꯆꯥꯁꯤꯡ ꯃꯦꯗꯨ ꯁꯝꯁꯣꯛ ꯃꯠꯁꯦꯝ ꯗꯕꯌꯦꯟꯅꯆꯤꯡꯕ ꯍꯟꯅ ꯅꯩꯈꯥꯏꯕ ꯑꯋꯥ ꯀꯣꯅꯨꯡ ꯁꯒꯥꯡ ꯊꯨꯒꯥꯏꯗꯨꯅ ꯀ꯭ꯌꯥꯡꯃꯨꯗꯣ ꯄꯦꯒꯣꯗꯥꯒꯤ ꯊꯣꯡꯕꯥꯟꯗ ꯊꯥꯡꯁꯥꯡꯅ ꯌꯥꯟꯈꯤꯕ ꯑꯃꯁꯨꯡ ꯈꯨꯡꯒꯪ ꯀꯌꯥ ꯂꯩꯀꯪꯂꯥ ꯑꯣꯜꯍꯟꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯇꯥꯟꯖꯥ ꯂꯨꯝꯗꯨꯅ ꯂꯩꯔꯛꯄꯗ ꯑꯋꯥꯒꯤ ꯀꯣꯟꯕꯥꯎ ꯅꯤꯡꯊꯧ ꯁꯥꯒꯩ ꯂꯤꯡꯈꯠꯅꯕ ꯀꯟ ꯊꯧꯔꯕ ꯑꯂꯧ ꯄꯌꯥꯅ ꯂꯥꯟꯒꯤ ꯂꯥꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯍꯥꯛꯀꯤ ꯁꯥꯒꯩꯒꯤ ꯆꯥꯗꯥ ꯅꯧꯗꯥꯒꯤ ꯑꯋꯥ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯇꯣꯟ ꯇꯨꯝꯈꯠꯂꯛꯄ ꯑꯃꯁꯨꯡ ꯐꯤꯔꯥꯟ ꯃꯃꯥꯏ ꯆꯨꯝꯈꯠꯂꯛꯄꯒꯤ ꯃꯇꯝ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯛꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯋꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯆꯩꯊꯦꯡꯗꯒꯤ ꯃꯩꯇ꯭ꯔꯕꯥꯛꯇ ꯃꯩꯁꯥ ꯌꯥꯝꯅ ꯂꯥꯡꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯩꯆꯥꯛ ꯃꯩꯁꯥꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯡꯈꯩ ꯕꯤꯅꯟꯗ꯭ꯔꯝꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕꯗ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯋꯥꯡꯈꯩ ꯃꯌꯨꯝ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯡꯊꯧꯒꯤ ꯇꯦꯡꯕꯥꯡꯅꯕ ꯑꯋꯥꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯂꯩꯉꯥꯛꯄ ꯑꯣꯏꯔꯝꯂꯒ ꯃꯅꯤꯡꯊꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯀꯠꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯩꯄꯥꯛꯁꯤꯒꯤ ꯂꯩꯉꯥꯛꯄ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯃꯁꯨꯡ ꯃꯇꯝ ꯁꯥꯡꯊꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗꯨ ꯑꯣꯏꯈꯤꯒꯦ ꯍꯥꯏꯔꯕꯗꯤ ꯃꯇꯝꯗꯨꯒꯤ ꯑꯋꯥ ꯅꯤꯡꯊꯧ ꯁꯦꯡ ꯄꯨꯡꯁꯦꯡꯗ ꯆꯪꯖꯗꯨꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯩꯗꯤꯡꯉꯨ ꯆꯤꯡꯊꯪ ꯈꯣꯝꯕꯒꯤ ꯃꯄꯥꯡꯒꯟꯅ ꯊꯤꯡꯕ ꯉꯝꯂꯣꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯩꯗꯤꯡꯉꯨ ꯆꯤꯡꯊꯪ ꯈꯣꯝꯕꯅ ꯈ꯭ꯔꯤꯁꯇꯥब्ꯗ 1763-63ꯗ ꯑꯋꯥꯒ ꯇꯥꯏꯁꯤꯟꯅꯅꯕ ꯋꯥꯀꯣꯡ ꯊꯦꯝꯕ ꯃꯨꯔꯥꯔꯤ ꯊꯥꯔꯨꯔꯒ ꯇꯥꯏꯁꯤꯟꯅꯕ ꯌꯥꯗꯗꯨꯅ ꯂꯩꯕꯗꯒꯤ ꯋꯥꯡꯈꯩ ꯄꯨꯈ꯭ꯔꯟꯕ ꯃꯆꯥ ꯕꯤꯅꯟꯗ꯭ꯔꯝꯅ ꯊꯥ 22ꯔꯣꯝ ꯂꯩꯉꯥꯛꯂꯤꯉꯩꯗ ꯁꯦꯟ ꯁꯥꯕ ꯁ꯭ꯌꯥꯝꯅꯥꯒꯔ ꯑꯃꯁꯨꯡ ꯋꯥꯡꯈꯩ ꯖꯒꯗꯥꯅꯟꯗ ꯑꯁꯤ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯂꯤꯕ ꯋꯥꯡꯈꯩ ꯈꯨꯂꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯋꯥꯗ ꯆꯠꯂꯝꯒꯗ꯭ꯔꯥ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯠꯈ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯝꯒꯗ꯭ꯔꯥ
Wangkhei Pukranba macha Khuling karamba matamda pokkhibage haibasi khangba ngamnadre adubu mahak maidingo mayamba Garbaniwas Maharaj ki sana haktaktagi salan gi sajen amasung thaurang sing ado mamitna sangsang na uhorabani amasung ningthau sigi matamda pakhang yang phagalakliba mioi amani maidingo Garbaniwas Maharaj ki sana haktaktagi maitraba ki laingaklon gi shaktam de maiteina lakchaba amasung Burmada kum khudingi landaba shini maidingo Garbaniwas Maharaj na mapari sabasit saida ningthau khubam sinarabada sahi mari gi laingaklon gi saktam do maikhum uppa ahing da mapan thokpa amasung laman khumnabagi leipak lingbo oibana miyam changduna hatke tawbadagi mafam marang khangdana chenkhiba masigi matung tarakpa sahi amagi laingaklon gi masakto mitop ki hak matpaga masagi hak tanbaga chainabagi matawni mathangi sahi taruk ki rajniti gi phibamde ahanba tangkakte mifatta singbo leipak sidagi tanthokpa amasung henjalakpa singduna hatpa amasung achumbagi maikeida leppa singbuna mana mathum pibani adubu matam masigi aroiba sahi sidagi maitei awa chainabagi maifam lingkhattuna chai karakliba awagi samu mayagum thindorakliba mapangan gi safuda Manipurna khuntak lansi kayarak nangduna khanglami hairiba matam masigi Burmese singi ahanba landa sigi I paude Thingkuzam amugi kumsok lising amaga satruk marifu hiangai thada ibung siza Kullachandra Jobarasna saikhom khabam lakpaga samjok lomda ibung siza ananta sai senapatina mongbi jamba naharup lakpaga tumulam lalam aniyama awana bachale awana tanthokla kakching tana handola hiangai tha kunipane Kristapta lising amaga satret yangkhai nipan gi December gi ani suba sayon gi iraida maidingo marambana awana basane oinu tha humni leipak pokpada kakching gi tengol kanai taramathoi leipak pokpada leisang khongda manawi bungo Jobaras na sokna babung amdaduna leipak tae awana numit mapani leiramme aduga haw naidagi kumlaktuna maitei leipak khulinge hairiba wafamsi Burmese singi saitharol kumbabagumba Maharaj wengda suiduna leiribani madudagi laukhalaga Burmese gazettar iriba waronga aikhoigiga soinaribasi numit masing mapanga tarahumdoiga amasung Bharat sai haina makoibu lanthengnariba maitei lusingba Kullachandrabu haigadabado lana haikhiba si khaktani aduga hairiba maitrabakta awaningthau alau payana kanglada leiringeida maidingo maramba manaw ibungo Jobaras Kullachandra mato nibungo ananta sai senapati na singbari sangai thelda lei amasung masigi matung sahi ani ahumda Jainagar konung onthoklagani hairiba sangai thengi chingthang chingjaugi manung chanba sidagi kumlaktuna poirei maitei leipakpo amuk khanna khunban leipan hannaba leiring khulingkhie maidingo maramba Gaurasyam amasung Jobaras Kullachandra anigi marakta yanakiba wafamgi matungina Kristapta lising amaga satret yangkhai mapangi sahi haugalakpada maidingo marambana ningthau phambal kumlaga Jobaras oikhi aduga Jobaras Kullachandrana maidingo chingthang khomba haiba mingthon silauduna poirei maitei leipakki ningthau phambal karami maidingo sina rajniti gi mitieng kupna amasung sanna ubana maiteiga awaga lamba taunabada maiteina noblibasi nongmaigi kusukhulai singi matangdagi ni khangladuna mahakna khulai si marang kaina phangnabagi hiramda thausin thaurang lokhatpa pamlame hairiba sigi lamdang asida mahagi rajniti gi mitieng asi nongchup lomda thamlakpa takhi amasung thamlakhi hairiba matam asida Kristapta lising amaga satret yangkhai nithoida mapa hatpagi maranda Maitrabaktagi pokminnaba mama tinaba manau nupamakna tanthokhiba
Maitai ningthau macha saba chit chaina samser gi mateng loduna matamdugi British East India Company Bengal nongpok amasung nongchup khaidok tringai da leiribo authority da mahakpo maram chumdana Manipur gi ningthau singhasan dage amasung Manipur dagi tanthok pirakle mahakki ningthau khubam hanjin hanabo honabada mateng pangbiyo haina wakat chelan khatkre awasi Chittagong da leiba Chittagong factory gi mapu Harry Barrels na chitsai gi wakat che sigi achumaran thirakpagi lamdang dage maidingu chingthang khombana phanglame awasi dage maidingu chingthang khombana masagi hak leitaba ningthau oiningba I matumdagi chauna ba yokpirakpa mapabu hatpa amasung masabu masana masak khangjadaba khanglabasu mamai shawun tokpa amadi mahakna hatkraba mapagi macha sabagi maikhum uppagi maramda sugaina khangalunabagi damak amasung achumbagi maikeida awasingi mayokta darkar leiriba tengbangdu phangnabagi rajniti gi lambi lengkhatnabagi wafam sing panduna Kristapta lising amaga satret humpugi July thada miga wangangnabada haithoi singthoiba Bengali macha Haridas Gosaibo Mr. Harry Barrel sunaduna wari sanarunaba Chittagong da tharame Haridas Gosaina maidingona iba chitsaibo karigidamakta maitrabaki ningthau phambaldagi leipak miyamna singthakribano amasung Manipur dagi tanthokpa haijillaga chenkribano haiba Barrels ki city gi paukom piba city amasu puduna chalame hairiba Haridas Gosaina Chittagong da laktuna mabungo singthang khombagi city adu kusinnaraga maidingo singthang khomba sina maitrabaki ningthau oipham thokpagi hak amasung maram pumnamakto santokna liraga mafam aduda amasung British ki miyoi sing aduda mari leinariba misak singa ningthina khana nainarame amasung tanarame hariba Haridas Gosai wafam singa si taraba matungda British East India Company ga authority sing aduna Chittagong da leiriba chitsai gi mafamda wahang pauhang kharadi tawki haibasi soidraba wafamne Haridas Gosaina maidingo Bhaigasandrana ningthau oibagi wafam ase British na yaraba manana himang saduna tawsinnabani haina British na pharaba amasung mawa laudraba matungda awasinga lamba tawnabada maitrabakna nopliba amadi kanagumba amagi karigumba kharagi tengbang darkar oiribadu hodoktuna British East India Company gi mateng nirami hairiba tengbang si pinanaba natraga maitai Males ki rajniti gi mari lingkhatpada hanana mangjaunana thijin humjin bagi mathau sangbadu lokhatnaba British singna Haridas Gosai de khanghalame Haridas Gosaina mahaki mabungo singthang khombana sinarakpagi matungina British singi mateng asi asupki matik thuna darkar oi madudi awasingna Kristapta lising amaga satret Wangkhei gi matung asida thujinna landaraklabada maitai singna Manipur ngakna bagidamakta yamna thuba nongmai paiba lanmi lup amagi mathau changi baramasina Haridasna taksin bagi matungina British East India Company gi officer singna Manipur da British officer singna dai talaiba amasung manungi inquiry tawbagi wafam thuna paikhatnaba sinduna Haridas Gosai ga loinana British officer sing Manipur da thoraknaba sin langlame hariba sigi paringda Kristapta lising amaga satret humpuma gi September October da British officer ahum Haridas Gosai ga loinana Manipur da laklamni hariba makoi ahum asigi maming mathadi khangbangamdre adubu makoina Manipur da tha 13-15 rom leirambasi makoibu atithi oina seba tawbiba amasung loina kiba maitai pangalgi telanga khanba mayom haina leiramba sina sakhi oiri amasung saitharol kumbabada piriba warol sina su takli madudi nausek pam singbangi kumsok lising amaga satruk marifu humdoi Kristapta lising amaga satret humpumatoi lamboi Haridas na telanga loinare ngarang yanba panlengi kumsok lising amaga satruk marifu mari phairen tha Kristapta lising amaga satret humpu humdoi gi February March ta
Manau Ibungo Singthang Khomba Jubarasna Lamboiba Haridas Telanga Sung Loinana Sekpau Naye Sekpau Ngame Lan Yamna Pare Hariba Males Masa Singasina Ta Taramari Taramanga Laiduna Maitrabak Meklegi Yengba Yaba Mapam Punamak Yang Silaga Han Kiduna Makogi Matak Twangba Singda report Tagale Hariba report Sida British East India Company ki Bengal da laiba authority ni yabiraduna Kristapta lising amaga satret humpuni thoigi September ki tarik tara marida matamdugi Manipur sarkarna British East India Company ga amaga mateng pangnabagi warol iba yana che sem saraga nakala nimak na sahi tawnaduna lengaklon gi mari lingkhat khirami hariba yana CSC gi aroiba wafam masida British singna Mekle gi lanmi loinana Awasingi matak talandaduna awalay pak lausilaga Makoy marup maidingo zoi singthang khomba Wangkhei Maharaj po awalay pak apumbagi mapu ihanbagi wa phaw yauri adubo maidingo singthang khomba sina Kristapta lisinga maga satret humpuni thoida ningthau phambal thadok kibana British singna yana si aduda yauri ba wafam sing adu thabak oina onthokpada panthaki Maidingo Marambana, Anirak Suboina Ningthau Oirabada, Kristapta lising amaga satret humpunitoida, Maitei Males Anina Yanakiba Wapam Singado, Amuk Nauna Hudok Naduna, Maka Samtanaduna, Matamdugi, Kwairakpa Ibung Siza, Ananta Saina Lujing Duna, British Kilam the Chalaga, Amukana Anobayana se Sahito Narami. Masigi Matungina, Kristapta lising amaga satret humpu humdoigi, Mars Tada, Mr. Harry Verels ki Makada, British Lanmi Lup ama Manipura Laknavagidamak, Chitagong Taduklame. Amasung, Makoina, Sahisigi April Tada, Kasargi Kas Porda Tunglame. Adubo, Sahiduda, Nankatna Sangsilak Panongzu Pantana, Chot Launa Inin Kavana, Makal Maka Ayamba, Lena Tinana, Lanmi Kangbu adubu yamna kudong tihalame. Makoina khas pura si haksang patabalamni haiduna barak turel gi oi thangba torban da leiba Zainagar kaw mafamda lansang hongdok tuna leirame. Matam masida Bengal gi Nawab Mir Kasim gi lan tholakpa amasung maduda British lanmi yambagi darkar leirakpana Manipurom da laklamba Mr. Barrels na lusingba lanmi lupto Zainagar dagi hankirame. Hariba sigi matung dadi Kolkata da lairiba British singa ipau amatta phaunaba ngamkhidre amasung maidingo singthang khombana amukhana ningthau oiraga mahakna thokpa ama tawki asumna ahanba lingkhat khiba maitei males ki rajniti gi mari adu tatkhi maidingo singthang khombana Kristapta lising amaga satret humpu humdoigi August September da Amukhana ningthau phambal ka khirame adubo Kristapta lising amaga satret humpu mangagi January thada awasing na Manipur da landarakhi amasung khutkan pangalaba awa ningthau seng pungsen gilanmi sing aduga lanpham mayok yanabada maithiraduna maitai leipak khuntak lansi khi hariba Maitrabak takpasigi ipaudi Laisram Gangaram gi kumdi sok lising amaga satruk marifutaruk wakching thada ibungo sija hari saran senapatina awana basale tumu kaithenda awaga sokna babu ngamdaduna chelae naharup hazari khetri saitainaga ani masihawe pairen kunipani iraida Maharaj awana basale Kakching da tengol saye saruna pan saduna awaga yamna kanna soklaye ngamdaduna chele baji Haridas Ballakchan nakan bahazari ahum amalan phamda yanaduna lehowe lepak tae hariba lana sidagi maidingo chingthang khombade mayang lepak kasarda manem sija Haripriya Garbaniwas Maharaj ki Laima Maibam Chanuna Pokpi Ngobram Sai gi Machanna Ongba Kasari Dima Saning Tau Hirambe Sorgi Machanupa Harisandra Narayan Sandikari gi Mafamda Chenduna Leirambadagi Mahaki Ma Masiga Loinana
ahom ningthau chau surempha sargadeva rajeswar singhi manakta satkiduna ahom leipakta changjafam lauduna leikhi aduga maitai pumnamakti moirang ningthau khelai nongnang telhaiba khelembagi masanupi sija samjanibu awa tangdoi ningthauda thajaduna mahaki khudong chana naba tholiba yumphamdugi marum thuptuna moirang lomda haithaduna leirame taunariba matamdugi manipurgi salangi thodokki khongjen singa sida Wangkhei Binindram su yauribani ahanbagi Kristapta 1965 dagi maitai leipakna khuntak lansi nang libasi Kristapta 1968 phawbani haibayai hariba chahi asida maidingu chingthang khomana ahom ningthaugi mateng lauduna maitrabak amuk khana handokhi maidingu asina matam asida Kristapta 1969 gi anganbada sangai thenda thengtharaklaga sangai prauda konung oina pankhi Kristapta 1969 asida maidingu chingthang khombagi mamaga pokminnaba mama moirang ningthau khelembadu masanna pokpa mamakpu masamak yauna maitai ningthau haplaga misau changduna ona tainaba thabak torakpadagi mahakna maitrabaki ningthau oina awa konungda chatlubadagi halakpada maitai lanmi singna khari labukta marmagi mangsa khunjaugi nongsupta nongga hanki chahi asida maidingu chingthang khombana ahom ningthaugi tengbangi tobimal khangba uttuna mayambung gaura syamna poklambi sija kola laima phongda lokpi ahom singna saji mita tai haiduna kuranganayani haina mingthonbi si thajaduna thinki Kristapta 1968 maidinguna chajingda konung hongduna palingaida awa ningthauna maku moirang ningthau hatkibagi pau phangbadagi maitai macha ani sinai bagana syam amasung moirang jam khagindrabu lami singhalaga awalan mi tharaktuna landa hanki hariba sidagi maitrabak anirak suba oina khuntak leitakhe amasung maidingu chingthang khomadi kasarom da sian khirame aduga maidingu chingthang khombagi mama ton thongbam chanuna pokpa manau ibungo babanandabo awada jamin oina pirame aduna maitai leipak se numit kunni di kontak lansiduna kanglei pumtak takhe Kristapta 1968 gi maitrabaki kontak basida maitai masen sohanaba kaya thokhirame mathangi chahi Kristapta 1963 sidadi awasingna makoigi makhada maitrabaki laingak paning thau happa hauke amasung khwaidagi ihan hanba awana happa maitai ningthausi ibung sija nanda senapati ni adubo mahakna mahaki mamati nadaba taurem chanuna pokpa Kullachandra leipak ngakhallamlaga mahakti awada leikhi adubo Kristapta 1962 gi April thada maidingu chingthang khombana Manipur da tholaklame aduga lengak liba Kullachandra me thagi thayaida maidingu bo mong banba umangda khurumjaraga ningthau phambal katkhi maidinguna madudagi maitai konunglen kanglagi manungda haigagok makhongda sangai saduna palame adubo Kristapta 1963 gi January thada awasingna amuk khana landaraklame awagi landa singaknaba maidingu masamak chattuna lan thengnababo awasingbu thingba ngamlamde aduga hariba sahi asigi February gi 3 suba chayonda maitai leipak kaikhi maidinguna handaksu mayang leipak kasarda lanjena khirami maidingu chingthang khombagi sana haktakke 3 suba Manipur gi khuntak pasida awasingna maitai gi konunglen kangla tha manga leiduna awasingna leipak panduna lerami makhoina Imphal kanglei thadoktuna chalamdaida maidingu garbaniwas ki manaw ibungo khamlangba pansaba Wangkhei rakpagi machanupa Govinda Sai gi nupi ahan hobam saitebati na pokpa Bhagavanta Singh hana ya school lakpo oirambabu ningthau haptuna leipak ngakhalame adubo Kristapta 1963 gi November thagi aroiba chayonda maidingu chingthang khomba maitrabak ta thoraktuna maitai kanglagi manungda
angom yumpham na leiduna awasing at taisinanabagi thabak ngangnanaba thaurang lokhalami. Thaurang sing asigi makhada wakong themba murari bu chahi asigi December gi ahanba chayonda taisinabagi wa ngangnarunaba awa konungda thakhirami. Maidingo asi lakpadagi ibungo bhagavanta adu matam khara lengak thau puramlaga pothake. Aduga awa konungda chatluba wakong themba murari Kristapta lising amaga satret humudra marigi February gi aroiba chayonda Imphalda thunglaki. Mahakna awasinga yanaba purakpa ngamdabadagi taisinabagi wafam purakpa ngamdabagi wafam taraga amasung awasingna puriba wakhalondugi wasing taraga maidingona Maitrabakta leibasi afaba oiraroi haibasi khangba ngamkhre. Maram asina maidingo chingthang khombana chahi sigi March thagi ani suba chayonda Maitrabak thadokhi.